ꯆꯠꯅꯤꯡꯕꯗꯤ ꯏꯆꯥ ꯁꯣꯛꯏꯁꯦ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯁꯦ ꯂꯩꯇ ꯂꯥꯏꯔ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯕꯅꯤ ꯌꯥꯝ ꯂꯩꯖꯗꯕꯅꯤ ꯆꯦ ꯎꯅꯔꯕꯟ ꯁꯦꯝꯅ ꯂꯥꯌꯦꯡꯕꯤꯌꯨ ꯏꯆꯥꯁꯦ ꯖꯒꯁꯨ ꯑꯩꯉꯣꯟꯗ ꯂꯩꯍꯧꯔꯤꯕ ꯁꯣꯛꯍꯧꯔꯤꯕ ꯄꯣꯠꯂꯝ ꯃꯌꯥꯝꯁꯦ ꯐꯖꯅ ꯍꯥꯏꯕꯗꯤ ꯃꯇꯝ ꯆꯥꯅ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯔ ꯆꯪꯖꯔꯒꯁꯨ ꯃꯇꯝ ꯆꯥꯅ ꯐꯔꯛꯇ ꯈꯣꯠꯂꯛꯇꯅ ꯂꯩꯕꯥꯛꯀꯤꯗ ꯊꯧꯅꯥ ꯂꯩꯅ ꯃꯇꯦꯡ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ ꯊꯧꯅꯥ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯜꯂꯛꯄ ꯑꯣꯏꯁꯅꯨꯅ ꯑꯩ ꯋꯤꯁ ꯇꯧꯖꯔꯤ United We Stand gi team na lejari mafam se khoigi Iril Bungi Mosahal haiba khoigi Imphal East district ki do manung chanba mafam asitane khoina ji lejari basi khoi naw sigi am laibak thiba khoigi thaudo ma haiba tare khoi me ahum lising ani kungo humdoi degi chatharaki bai khoigi kanglu ki rang si mastai Manipur gi integration Manipur gi saktam Manipur gi tongan ba nat culture mastai da chin kuki militant singna rakpa sigi yamna choba lanjang sigi masi mayok na nabagi damakta ekhoina lantheng na nabagi damakta state force na state the central force hona bisi mata dei khoi khul ngakpa sing yam tangai phadaba ama lakpa matam seda masi khul nga aga chatpa adumi khongchat amada yam laibak thiba thodo amada mahake seda uchari ba ji yor hapaga leisni site khut sigi som sai sitegi palakpa noi maruna asona phawdu khiba da hojik leiri basi thamjeng wafam si hairiba inausi maki layeng basi Manipur da maruina rims ta yengmani mastagi khare better hena thuna phagalakpa yanabagi anoba atopo way me yang matamda Apollo hospital da hayeng asi abidi hayeng March ki tang taruk hayeng asi puna nabagi da thorang tobani masada United We Stand gi advisor supervisor tamo ke hangbam do oja bullet social worker che ani sina lead tawraga lakiba khongchani ana inaw mayam da share to jeni muje inaw gi mingse wangjam vikas ka inaw sahi kya mu shobere inaw se sahi kun do apok baba gi mingse kai baleso ima gi mingse de ima gi mingna chawbi ima baba ni ma dum leiri ko sin naw kya oi bira no sin naw hom ade nupa kya na pe kya nupi ni nang na khwai hal loi bra tomboi bra atom bane seong yam nung chibwari ni haidi sinna hum pokpa siani mathak ta leba nai tom poksa ba akogi ipanu pa haiba tare masi ani gi yamna haidi nauthi saujaraga masi da leijaba oina jabdo ngasi si phibam je kai damak leibak ki damakta yam ka thokpa magi symbol nu jik leibiri se marak seida tongan ba arambai tangon unit 13 gi sinnaw kyam so jikse khoi rekta laktana masi mai hayeng sakani habi pumen pamena lakti bani sumaina sumba mikupsta lakchari maram se khoi ngarang se pau tajabani naw bika se yeng mapan chatkani sumai leng ba sakani seida koina thamoi sengna angamba khoi khaigat na jaba sanpham khara yamba yamdaba hayeng chatpagi journey da cha glass ama tong ju thakpa natragna hidak ma chaam da lebi mateng oina na ba haidana ekhoi je lakchabani lan phamai aide changuri bani ko chingkhong chinga da leiri bani ado inauna lanjigi matang da miyam da lebang miyam da or government do be kari haibini hojik yum da lainari ba singje akoina sumai chatpajida haibidi yum da lairaga moin tawjo kai bu tawjadono khotoino mayam ngang ma sawe thangpi bu mayam yawi ko ado adamai ngang ga do sarukpudi haibidi macha masu oiba akoi mayam na tawrisina mateng panganinge haib pungning thowaning bado mateng ma pangda pochai piraga mateng panganinge haibe wal na tawa wahai dong so hauna hapi bado hoi adu paame yam nungai jai United We Stand amadi yaramagi sinaw singa pamina base duki matik thawai sinungai de naw si uraga su hena koida malai bag nungsibagi wakhalo leirambada su hen sesale haibadu ni ngasi kandani gise ram diwari hoina sum daram badagi minne khonu sumaina lebaki makta sokpa mo ura kanda masidi moina tawi bise koi tu chungba mo phawi sengna aduna ngasi lan si dai khoi gi meitai gi di apunbagi saktam mo utpagi tanja si hangai dam tang oina khoi se apunbagi saktam chu losi haibaduni aina miyang gi mang thanjani bisi asi laksari bisi sengna khoida nausi gi asang ba loina mak khoina loina mak toba ngamjadraga su khoina pangi ba sumaina lai organizing natraga individual singna
ꯑꯩꯈꯣꯏꯒꯤ ꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯅꯥꯕ ꯌꯥꯎꯔꯤꯕꯁꯤꯡꯁꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯆꯔꯤꯁꯦ ꯃꯁꯤꯗꯪ ꯍꯥꯏꯖꯔꯒꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯕꯨꯂꯦꯠ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯂꯥꯛꯄ ꯋꯥꯐꯝꯁꯦ ꯉꯔꯥꯡ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ 190ꯔꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯋꯤ ꯁ꯭ꯇꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯅꯤꯡꯕ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕ ꯑꯃꯈꯛꯇꯤ ꯂꯥꯟꯗ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 190ꯔꯣꯝ ꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯑꯌꯥꯝꯕꯅ ꯌꯥꯝꯅ ꯂꯩꯇ ꯂꯥꯏꯔ ꯅꯣꯡꯃꯒꯤ ꯁꯨꯖꯔꯒ ꯆꯥꯖꯕ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯌꯨꯝ ꯀꯩ ꯅꯥꯇꯩ ꯆꯥꯅ ꯂꯩꯇꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅ ꯑꯌꯥꯝꯕ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯂꯩꯈꯤꯗꯕꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯐꯔꯁꯤ ꯏꯃꯥꯟꯅꯕ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯍꯤꯡꯉꯤꯕ ꯁꯤꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯂꯥꯌꯦꯡꯕꯗꯁꯨ ꯋꯥꯔꯕ ꯏꯃꯨꯡꯁꯤꯡꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯏꯅꯥꯎꯁꯤꯒꯤ ꯏꯅꯥꯎ ꯕꯤꯀꯥꯁꯀꯤ ꯊꯦꯡꯅꯔꯤꯕ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯁꯣꯛꯑꯒ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯌꯦꯕ ꯃꯈꯣꯏꯒꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯈꯟꯅꯕ ꯄꯣꯂꯤꯁꯤ ꯊꯝꯕꯤꯗ꯭ꯔꯕ꯭ꯔꯥ ꯊꯝꯕꯤꯗ꯭ꯔꯒꯗꯤ ꯑꯊꯨꯕꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯧꯖꯤꯛ ꯐꯝꯃꯤꯕꯅꯤ ꯁꯨꯃꯥꯏꯅ ꯁꯣꯛꯑꯒ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯆꯠꯄ ꯍꯥꯏꯁꯦ ꯍꯌꯦꯡ ꯆꯠꯄ ꯈꯛꯇꯗ ꯌꯧꯔꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯗ ꯀꯌꯥ ꯆꯠ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯝꯃꯅꯤ ꯃꯁꯤꯗꯩꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯗꯅ ꯇꯣꯂꯣꯞ ꯆꯥꯕ ꯏꯃꯨꯡ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯂꯧꯁꯤꯡ ꯃꯔꯥꯡ ꯀꯥꯏ ꯂꯩꯕꯁꯨ ꯅꯠꯇꯦ ꯌꯨꯝꯂꯩ ꯀꯩ ꯅꯨꯡꯉꯥꯏ ꯂꯩꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯗꯣ ꯂꯩꯕꯥꯛ ꯀꯟꯕꯁꯦ ꯂꯥꯏꯔꯕ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯈꯛꯇꯗ ꯑꯇꯇꯥꯏ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯋꯥꯍꯪ ꯑꯃ ꯃꯌꯥꯝꯗꯒꯤ ꯍꯪꯉꯛꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯑꯝꯇꯪ ꯁꯨꯛꯆꯤꯜꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯥꯡꯉꯤꯕꯗ ꯑꯁꯣꯛꯄ ꯂꯩꯔꯤꯕꯁꯤꯡꯁꯦ ꯈꯨꯗꯛꯇ ꯃꯁꯤꯒꯤ ꯔꯤꯂꯤꯐ ꯃꯈꯣꯏꯒꯤ ꯂꯥꯌꯦꯡꯕꯒꯤ ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯐꯝ ꯊꯣꯛꯏ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯏꯁꯦ ꯊꯣꯛꯂꯛꯑꯕꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯨ ꯁꯔꯀꯥꯔꯅ ꯗꯥꯏꯇ ꯄꯨꯐꯝ ꯊꯣꯛꯄ꯭ꯔꯅ ꯈꯜꯂꯤ ꯀꯩꯗꯧꯕꯩꯅꯣ ꯁꯦꯡꯅ ꯏꯃꯨꯡꯁꯤꯗꯒꯤ ꯂꯨꯄꯥ ꯑꯃ ꯇꯤꯡꯐꯝ ꯊꯣꯛꯏꯁꯦ ꯃꯁꯥꯁꯨ ꯀꯠꯊꯣꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏ ꯍꯨꯟꯇꯣꯛꯑꯒ ꯂꯩꯕꯥꯛꯀꯤꯅꯦꯅ ꯊꯣꯛꯂꯛꯑꯒ ꯃꯁꯥꯅ ꯁꯦꯟ ꯇꯤꯡꯐꯝ ꯂꯨꯄꯥ ꯑꯃ ꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯕꯤꯀꯥꯁꯀꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝ ꯄꯨꯛꯅꯤꯡꯅ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯇꯕ ꯈꯪꯍꯧꯗꯅ ꯄꯤ ꯏꯔꯥꯛ ꯆꯦꯟꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯤ ꯂꯩꯔꯝꯃꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯗꯨꯒ ꯏꯁꯥꯁꯤꯅ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ ꯍꯧꯖꯤꯛ ꯌꯥꯎꯁꯪꯒꯤ ꯃꯇꯝ ꯑꯣꯏꯗꯧꯔꯕꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯀꯣꯏꯕ ꯂꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯒꯗꯕ ꯇꯥꯟꯖꯥꯁꯤꯗ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯅ ꯀꯇꯥꯡꯕꯟꯒꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯂꯥꯟꯐꯝꯗꯨꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕ ꯃꯈꯩ ꯀꯥꯡ ꯍꯌꯤꯡ ꯃꯔꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯔꯨꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯍꯜꯂꯛꯄ ꯃꯗꯨꯗꯁꯨ ꯑꯃꯨꯛ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯦꯡꯕꯥꯡ ꯑꯃꯁꯨ ꯄꯤꯕꯤꯗꯕ ꯀꯩꯒꯨꯝꯕ ꯑꯃꯇ ꯍꯣꯠꯅꯕꯤꯗꯕ ꯅꯣꯏ ꯅꯁꯥꯅꯔꯣꯝꯗꯣꯝ ꯍꯣꯠꯅꯖꯔꯣ ꯅꯣꯏ ꯊꯣꯛꯄ ꯍꯤꯡꯒꯦ ꯍꯤꯡꯉꯨ ꯁꯤꯒꯦ ꯁꯤꯌꯨ ꯑꯩꯈꯣꯏ ꯈꯪꯗꯦꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤ ꯀꯟꯗꯦꯝ ꯇꯧꯐꯝ ꯊꯣꯛꯏ ꯁꯔꯀꯥꯔꯁꯤꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯛꯇꯗꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯃꯁꯥ ꯃꯁꯥꯗ ꯏꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ